Ahanumaktada aigi nuksirba viewers mayambu Sanga Explainer taram nokchari ngasidu Sanga Explainer mayamgidamukta yamna nungairaba film ama punu laki haiba film si mamingdi Tholi Prema. Film asida saktam langlibigi maming khara pallabada film asigi main hero Aditya Sekar gi saktamda Varun film asigi heroine Varsha gi saktamda Raashi Khanna Aditya gi mamanaba Ravi gi saktamda Priyadarshi Pulikonda Raju gi saktamda Hyper Adi Kavita gi saktamda Apurva Srinivasan. Film asi romance amsung comedy da based tauba Telugu gi film amani. Aduga film sida maruoina uningiba asi aikoina relationship thamba matamda haibadi nungsinaba matamda nupa amasung nupi anigi marakta saunaba haiba sidi hauna sani. Adubu saunaba sina maram oiraga amana ngangba wabu amana thajadabi aina khaliba wakal asina summi haina leiba si lali masina kaina nabagi achobo macha amani. Maram maduna matam sana amana haiba wabu amana tabiduna phanayam koina saunarabasu nungsinaba adubu panthung yawi haina utliba film amani. Adudi mayam matam yamna mangandabida film asigi asemga wari edu explanation asidagi oina khangminarsi. Film asigi ahuba sin asi aikoida present day gi sin namabu utli haiba sin asida Palace of Westminster with Big Ben haibadi England gi House of Parliament adubuni haiba England gi street asida nupa ama makhongda chapan bau tongdabi yamna pakhatna chelaga leiba dubu aikoida uhali mahak asi kanagumba ama thiba mali mahakna asum chelaga lambi duda leramba miyoi kharada mahaki phone adubu putoktuna karigumba kharabu yenghalli aduga mahakna yenghaliba asi miyoi sing aduna khangde haibagi sign toroklami asumna matang asida nupa asina yenghaliba asi aikoida karino haiba dudi khangande nupa asina yenghaliba asi karino haiba du khangnabagidamakta mayamna film asi adum makhata nengminasi matang asida selaiba nupa asi film asige main hero Aditya Sekar oiduna lerami mahangna sum chelinge sida background dagi voice amana sumna hairaklami ngasigi ingkraba temperature asi -2 degrees Celsius da leiriba matam masida ayakna nungthin dagi haujik nungdang taba phau angauba amagum mafam amadagi mafam amada koichat chatuna leiri aduga sangsar sida leiriba miyoi myam sing asi makoina ayamba matamda mai paktriba asi hiram ani dani hiram amadi mahaki punsigi pandamni aduga hiram amana nungsinaba asini adubu aigi oinadi ayaki punsigi pandam asidadi ayakti topperni aduga nungsinabagi matang asidadi ayak hojik pawba gyanmen tadri haiduna hairaklami masdiga mo film asigi sin asi sip tawduna aikoida paski matamda mu ulai matam asida Aditya amasung maki mamanaba myamga loinaduna mamaida maikhum uptuna jeep amada makoi mayam thawdun laami makoina sumna lakliba asi makoina tamliba college adugi principal gi mayumda oirami makoina principal gi mayum asida lakliba asi kari maramgino hairagadi makoina college asi tambal loirabanina makoina college tamgringe matamda principal asina makoida punishment myam pigiba adugi laman singba lakpo oirami masidagi Aditya gi mamanaba amana Aditya aduda sumna hairaklami yengu brother nahaki photo asi masida thelaga leire haiduna photo asida Aditya adu makoi college ki oina 6th rank tarami mata asidagi su khoina khamangame madudi Aditya si larik leisu yamna haiba nupa macha amane habadu masidagi Aditya amasung mahaki mamanaba mayam sing aduna makoina makuta pairakpa thau mayam sing adu haido ami aduga makoina porakpa laikho mayam sing adu busu makoi gi college ki principal aduna tholakadu lambi adugi mamangda haido tuna thamami asumna makoina tawriba si kari maramgino hairagadi principal aduna thaw aduda nanturuba matungda maki mamai adu laikho maduda upsallaga tanabani masdagi makoina bomla pareng amu tingthokna bomla adu tharami haiba makona sitabadagi principal adu su sauning aduna magna thong adu hangtoga kanano mapanda langi basi haiduna centhuraklami matam aduda principal adu Aditya na haidongba thaw aduda nantuduna laikho maduda mamai adu upsallaga tarami sumna makoina sinba plan asi success oibaduda makoi myam adu yamna harauduna nakanduna nooga lerami tanja asida thakriba bomla adudagi chaithorakpa mairik amana Aditya gi mamai kupleba tawel aduda maina wairami maram aduna mahak maki tawel adu lauthoami masidagi college adugi principal na Aditya gi masa adu ukhirami aduga Aditya da nakoi chenkhiba yaroi haiduna hairaklami adubu Aditya su principal du na haiba adu tadabida makoi myam sing adu yamna harauna principal gi yum adudagi kanna centhoraklami maidagi muk sinasi sip taroga Aditya amasung maki mamanaba myam sing adu train station ama tamna laami sumna Aditya na train adu kakhat kena tawba matamda Aditya gi mamanaba amana
Aditya ngatang aiko Suresh na hakidamakta cold drink ama leiba chatkri haiduna hairaklamni. Adityana yarani haiduna hairaklamni. Maudagi mamanaba aduna Aditya masi asamba cold drink natte vodka ga mix tauba cold drink amani haiduna hairaklamni. Adityana kari haiba na hairaklamni. Matam maduda cold drink lauba chatkriba mahaki mamanaba Suresh adusu adi haiduna karoklamni. Maudagi mamanaba aduna minute ama khaktani ngatang ngayu ahak loroke haiduna amu mamanaba du chen kirami. Adubu tanda sida Adityana tongiba train adusu thauba horami. Maidagi cold drink adu mamanaba sing aduna mamanaba amadagi amada pass tawduna Aditya tana yaunabagi damakta cold drink adu langami. Adubu dauna yadrisu Adityana tongiba trail adu thauba hokibana makoina langaiba cold drink adu Adityagi manak yaudringaida train station adu nakanda chalamiba nupa amagi luggage ta thomduna makada tahurami. Maidagi mamanaba aduna Aditya da sumna haraklami. Adi nahak ngasidi daw yamna yadre aikoina cold drink asi ana pithak ningbani adubu nahak thakpa phangre haiduna haraklami. Adubu Aditya haiba nupa asidi yamna challenge tawba pama nupa amani. Maramaduna mahakna challenge accepted hairamaga mahakna train adui compartment sing aduda maning halaga mathang chelaga train amagi thongdagi cold drink adubu khungat khirami. Sumna tawba sida mamanaba sing adusu yamna haraujarami. Maudagi Adityana cold drink adubu hangtoaga mahak train adugi thong adudagi lithoaga mahak cold drink adu dum thaaga chalami. Matang aduda mahaki mamanaba sing aduna lauraga sumna haraklami. Hey adi nahakna tawriba adu post aduda jaisanba tare haiduna masidagi Aditya su mamaidu leithorokpa matamdadi train adugi nakanda yungiba post adu mahaka yamna naknana lerami. Tanja sida film sigi heroine Barsana Aditya bu maningdagi mahaki be adu pairaga chingsilami. Aduga Barsana Aditya da sumna hairami. He ngorbo nangbu siwa tarene post adu jairaga haiduna hairami. Adubu Barsana hariba adu Adityana fajana taramde. Aduga mahakna Barsada munna yengduna lerami. Maudagi karimta hairamdabi Adityana Barsada konsilami. Aduga Barsada karigino nangna asuyona fajariba si haiduna hairami. Sumna tarokpa sida Barsana Aditya duda kupangna thajalami. Maudagi Barsadu mafam adudagi thokhirami. Maidagi Aditya su mahaki train aduda sum mahaki compartment adu thiduna laami. Aduga tanja aduda mahaki mamanaba Ravi kauba mana mangonda call tawsalami. Phone adu okhatpaga Adityana sumna hairami. Ravi ayak ngasi yamna thadadaba thawdo ama thoi as ai yamna nungai haiduna hairami. Mamanaba aduna nungairamani cold drink thakpa aduda post aduda jaisalaga sige toriba adu naki nungaiba thawdokla haiduna hairaklami. Adityana maduna teme ayakna ngasai cold drink adu thaingai matam aduda ayakna post ta yasenge tawba ado matam aduda yamna hot oiba nupi amana ayakpu kanbiribani ame haiduna hairami. Mamanaba aduna amu adudi nupi du fajabra haiduna hangami. Adityana karida hangurni nupi dudi yamna fajai maasi diamond dauna langaga fajai haiduna hairami. Sumna makoini na wari sanaraga laringe matam asida Barsa adu nakandagi thola ami. Matam aduda Adityana Barsada nak hauji aina wari sanakiba du tabra haiduna hangami. Adu Barsa adu mangonda hannai ngamdabi train adugi compartment ama tamna satkhirami. Adityana su Barsa gi matung aduda inaduna tanagena tawba matamda train adugi ticket collector adu Aditya gi mamangda laami. Ticket collector aduna Aditya da nagi ticket adu piro haiduna hairami. Aditya su thawai sa sadana mahakna pairmiba vodka yansanba cold drink adu ticket collector adu da pisalaga mahakna ticket adu lauthoga ticket collector adu da pirami. Adubu ticket collector adu na cold drink adu gi manam adu yu manam nambadagi cold drink adu check tawge haiduna hairami. Adubu Adityana taplonu mulaga cold drink adu mahakna thaktokhirami. Aduga cold drink gi bottle adu su langthokhirami. Aduga Adityana hojiti proof amata leitraba natra naha kari tawu ngamduno haiduna hairami. Sumba Aditya gi thawasadabu mong aduda ticket collector duna amu Aditya ge ticket adu langthokhirami. Aduga Aditya da naha gi ticket tikadai haiduna hairami. Adityana kaino sarna ayaki ticket langthokraga hairami. Ticket collector duna amu nahak madugi proof laibra haiduna hairaklami. Mata asigi sinna se aikoida nokningba haiba du oheli. Maidagi train ase sum thorokpana train station amada khamami. Aduga train station aduda Aditya adu ticket collector duna nahak train gi ticket yaudre haiduna station aduda thamami. Aduga ticket collector duna Aditya da sumna hairami. Nahak engonda chalak tawbu natra nahakna fine oina lupa 500 khatang thiraga yaba adu nahak hojikti mafam asidagi nahak ki Hyderabad adu tana kilometer 500 khongna chalawrone haiduna hairami. Maudagi Adityana ticket collector du da sar ayak bomtandi train asida tonganbiu ayak double da pijage paisa du haiduna hairami. Maudagi ticket collector du na yamna karyamnana madu yararone ibungo haiduna hairami. Asumna train adu su thong thingjalaga thauba hokirami.
ꯃꯧꯗꯒꯤ ꯑꯗꯤꯇ꯭ꯌ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ ꯃꯩꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯁꯤꯞ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯕꯔꯁꯥ ꯑꯗꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗꯨꯗ ꯈꯥꯝꯕꯗꯨꯗ ꯃꯍꯥꯛ ꯊꯧꯒꯣꯛꯄꯗꯒꯤ ꯏꯁꯤꯡ ꯊꯛꯅꯤꯡꯗꯨꯅ ꯇꯣꯇꯤ ꯑꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯜꯂꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯣꯇꯜ ꯑꯗꯨꯕꯨ ꯏꯁꯤꯡ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯁꯤꯡ ꯌꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯑꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯊꯧꯕ ꯍꯧꯔꯝꯃꯤ ꯃꯍꯩꯗꯒꯤ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯒꯦꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯒꯨꯟꯗꯥ ꯈꯔꯅ ꯊꯠꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯆꯠꯍꯜꯂꯝꯗꯦ ꯑꯁꯨꯝꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯕꯔꯁꯥꯗ ꯀꯔꯟ ꯇꯥꯒꯦꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯗꯤꯇ꯭ꯌ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯦꯐ ꯑꯃꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯒꯨꯟꯗꯥ ꯑꯃꯁꯨꯡ ꯕꯔꯁꯥ ꯃꯈꯣꯏꯅ ꯂꯩꯔꯝꯃꯤꯕ ꯑꯗꯨ ꯍꯟꯅꯐꯥꯎ ꯌꯦꯡꯗꯕꯤꯗ ꯏꯟꯊꯣꯛꯑꯝꯃꯒ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯅꯪꯍꯧꯗ꯭ꯔꯕ ꯇ꯭ꯔꯦꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯩꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯕꯔꯁꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯏꯉꯛꯉꯛ ꯑꯗꯨꯅ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯝꯃꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯔꯁꯥꯅ ꯄꯥꯏꯔꯝꯃꯤꯕ ꯕꯣꯇꯜ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯒ ꯏꯁꯤꯡ ꯑꯗꯨ ꯊꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯑꯗꯨ ꯑꯝꯇ ꯌꯥꯎꯔꯝꯗꯦ ꯃꯗꯨꯗꯒꯤ ꯑꯗꯤꯇ꯭ꯌꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯁꯜꯂꯒ ꯏꯁꯤꯡ ꯂꯩꯔꯣ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯒꯨꯟꯗꯥ ꯑꯗꯨꯅ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯕꯤꯈ꯭ꯌꯥꯔꯤꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯑꯗꯨꯗꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯒꯨꯟꯗꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯁꯜꯂꯒ ꯑꯗꯤꯇ꯭ꯌꯕꯨ ꯀꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯒꯨꯟꯗꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯔꯧꯄꯗꯤ ꯀꯟꯕ ꯀ꯭ꯔꯤꯁꯅ ꯁꯥꯔꯒ ꯂꯥꯛꯂꯤꯕ꯭ꯔꯣ ꯑꯗꯤꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯑꯪꯀꯜ ꯀ꯭ꯔꯤꯁꯅ ꯑꯁꯤ ꯗ꯭ꯔꯧꯄꯗꯤꯒꯤ ꯃꯅꯥꯎꯄꯥꯅꯤꯀꯣ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯗꯤꯅ ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯀ꯭ꯔꯤꯁꯅ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯔꯁꯥꯅ ꯑꯗꯤꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯔꯒ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯔꯥꯝ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯕꯔꯁꯥꯒꯤ ꯃꯑꯣꯡꯁꯤ ꯎꯕ ꯃꯇꯝꯗ ꯑꯗꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯒꯨꯟꯗꯥ ꯑꯗꯨꯅ ꯑꯃꯨꯛ ꯅꯥꯀꯟꯗꯒꯤ ꯑꯗꯤꯗ ꯍꯦ ꯅꯨꯄꯥ ꯅꯍꯥꯛꯇꯤ ꯅꯊꯟꯗꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ ꯅꯍꯥꯛꯀ ꯐꯨꯅꯒꯗꯧꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯀ꯭ꯌꯨꯗ ꯂꯦꯡꯉꯒ ꯂꯩꯔꯕꯅꯤ ꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯍꯥꯛ ꯍꯥꯟꯅ ꯊꯥꯗꯣꯔꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯑꯔꯖꯨꯟꯅ ꯆꯦꯂꯦꯟꯖ ꯑꯦꯛꯁꯦꯞꯇꯦꯗ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏꯅ ꯑꯍꯥꯟꯕ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯒꯨꯟꯗꯥ ꯑꯗꯨꯕꯨ ꯐꯨꯊꯔꯝꯃꯤ ꯃꯩꯗꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯊꯨꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯤꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨꯁꯦ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯀꯣ ꯁꯤꯇꯥꯒꯤ ꯃꯅꯥꯛꯇ ꯔꯥꯝ ꯂꯩꯅ ꯂꯩꯅ ꯔꯥꯕꯣꯟꯅ ꯁꯤꯇꯥ ꯑꯗꯨꯕꯨ ꯐꯥꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯅꯣꯏ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯩꯔꯝꯃꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯗꯤꯅ ꯑꯃꯃꯝꯇꯪ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯊꯪ ꯃꯊꯪ ꯐꯨꯗꯠꯂꯛꯄ ꯑꯗꯨꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯔꯥꯝꯖꯤ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯔꯥꯝꯗꯤ ꯃꯍꯥꯚꯥꯔꯠꯇ ꯌꯥꯝꯅ ꯑꯐꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯤꯅ ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯒ ꯀꯔꯤꯑꯕ ꯔꯥꯝꯗꯤ ꯃꯍꯥꯚꯥꯔꯠꯇ ꯌꯥꯝꯅ ꯑꯐꯕ ꯃꯤꯅꯦ ꯍꯥꯏꯕ ꯔꯥꯝꯗꯤ ꯃꯍꯥꯚꯥꯔꯠꯇ ꯅꯠꯇꯦ ꯔꯥꯃꯥꯌꯟꯗꯅꯤ ꯑꯗꯨꯒ ꯃꯍꯥꯚꯥꯔꯠꯇꯅ ꯀ꯭ꯔꯤꯁꯅꯅꯤ ꯌꯥꯎꯔꯤꯕꯗꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯒꯨꯟꯗꯥꯒꯤ ꯂꯤꯗꯔꯒꯤ ꯇꯤꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗ ꯋꯥꯆꯦꯞꯇ ꯂꯣꯀꯦꯁꯟ ꯊꯥꯔꯛꯀꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯤꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯗꯤꯅ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯒ ꯒ꯭ꯔꯥꯎꯟꯗ ꯂꯪꯉꯒ ꯊꯨꯒꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯒꯨꯟꯗꯥ ꯑꯗꯨꯅ ꯀꯞꯂꯤꯒ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯐꯣꯟ ꯑꯁꯤ 50,000 ꯄꯤꯕꯅꯤ ꯅꯍꯥꯛꯅ ꯊꯨꯒꯥꯏꯔꯤꯕ ꯑꯁꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀ ꯐꯨꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯍꯥꯏꯕꯗꯤ ꯒꯨꯟꯗꯥ ꯑꯃ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯀꯤꯗꯕꯤ ꯐꯨꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯔꯣ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯤꯗꯨꯅ ꯃꯍꯥꯛꯀ ꯐꯨꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯗꯤꯅ ꯒꯨꯟꯗꯥ ꯂꯤꯗꯔ ꯑꯗꯨꯕꯨ ꯕꯣꯛꯁ ꯑꯃꯗ ꯃꯀꯣꯛꯇꯨ ꯖꯩꯁꯟꯒꯦ ꯍꯥꯏꯗꯨꯅ ꯏꯟꯁꯟꯗꯣꯏ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯔꯁꯥꯅ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯒꯨꯟꯗꯥ ꯑꯗꯨꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯃꯑꯣꯡꯗ ꯕꯔꯁꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯁꯤꯇꯥ ꯏꯁꯣꯔ ꯏꯃꯥ ꯑꯩꯍꯥꯛꯄꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯤꯅ ꯀꯔꯤꯑꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯂꯥꯏ ꯍꯥꯏꯕ ꯂꯥꯏꯅꯦ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯍꯔꯥꯁ ꯇꯧꯗꯣꯏ ꯇꯧꯔꯝꯃꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯗꯨꯅ ꯃꯀꯣꯛ ꯑꯗꯨꯕꯨ ꯕꯣꯛꯁ ꯑꯗꯨꯗ ꯍꯟꯖꯤꯟꯅ ꯖꯩꯁꯜꯂꯝꯃꯤ ꯃꯩꯗꯒꯤ ꯕꯔꯁꯥꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯩꯗꯒꯤ ꯒꯨꯟꯗꯥ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯕꯔꯁꯥꯅ ꯑꯗꯤꯗ ꯀꯔꯤꯒꯤꯅꯣ ꯃꯤꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯐꯨꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯤꯅꯁꯨ ꯑꯩꯍꯥꯛ ꯌꯥꯝꯅ ꯁꯥꯎꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯤꯅ ꯕꯔꯁꯥꯗ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯑꯗꯤꯇ꯭ꯌ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯔꯁꯥꯗꯤ ꯑꯗꯤꯇ꯭ꯌꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯗꯤꯇ꯭ꯌꯅ ꯕꯔꯁꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯒ ꯅꯍꯥꯛ ꯊꯦꯡꯀ꯭ꯌꯨ ꯐꯥꯎ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯤꯡ ꯐꯥꯎꯗꯤ ꯍꯥꯏꯕ ꯌꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯔꯁꯥꯅ ꯅꯍꯥꯛꯄꯨ ꯑꯩꯅ ꯇ꯭ꯔꯦꯟꯗ ꯀꯟꯕꯤꯈꯤꯕ ꯃꯇꯝꯗꯗꯤ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯗꯤꯇ꯭ꯌ ꯑꯗꯨ ꯕꯔꯁꯥꯅ ꯐꯝꯕ ꯕꯦꯟꯁ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯊꯦꯡꯛꯁ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯔꯁꯥꯅ ꯃꯍꯥꯛꯀꯤ ꯃꯤꯡ ꯑꯁꯤ ꯕꯔꯁꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ
Adina yamna phajaye nangi ming asidi nahak Hyderabad tingi natra haiduna hairami Barsana su mane hairami Adityana adudi Hyderabad ki karma mafam dagino haiduna mahangami adubu Barsadi Adina hangiba adu karimta khumdabi mahak larik macha ama paduna lerami matam aduda Adina larik adugi maming adu yengaga masigi lere sidi yamna interesting oibani wari asigi hero adu crime ma'am tawrabasu mahak punishment amta phangidabani haiduna heraklami asumna Adina lere asigi matangda thawai sasadan haidrokpa sida Barsana asumna heraklami nahak mingonda karan tajaraga nungaiba mira aina train tongba phangudabagi matha asuk sana leringe matam asida mind divert tawnabane haiduna lere asi paraga nahakna lere asigi mahawasi karimta khangdana adumaine hekta haidorokpa haiduna sarami Maudagi Adina nahakna tension kari basi karigino haiduna hangami Barsana tension kari babu karigino haibu karino nahak khangudabra ngasai gunda mayamna aingonda haras tawnaba toriba adu ahaki punsida asumna toriba si ngasina ihanhanbani asumna haiduna Barsadu peri peri torami matam aduda Adina machinda murmurum sonduna adudi lairabini ne haiduna harami Maudagi Barsadu yumda mamadu pakhalamani haiduna mako ani du lonaraga peri peri tawduna kappaga bench aduda famdarami Maudagi Adina adudi se aigi phone se lauraga yumda phone wari sanau Barsana hauji aya khudongthiba taribani ayangna yumga wari sanaraga ayake khudongthiba du yumda su taningde haiduna harami matang asida adigi phone aduda call laami matang aduda Barsana kemta kanthaudabi mamagi phone la ene haiduna Adigi phone adubu okhatuna mama haiduna koromi asomna adigi phone asi nupi man okhalakpa aduda adigi mama adu ingangaptuna lerami Adina Barsada adu aigi mamagi phone ni ne haiduna harami madudagi Adina mamagi call aduda kaidore ima haiduna hangami Adigi mama nasu hojik nupi ma pairaklammi ba adu kanano haiduna hangaklami Adina hojigi doro Barsane mahangna khangdadana ayaki phone asi okhatluine haiduna harami mama na kari Barsa haiba adudi amukta mangonda call adu paila u haiduna harami Adina se nahak khoi mama namta call asi pairo haiduna harami Barsana aidi kedabugi wari sanaduiba haiduna haraklami Adina sanda sanokse haiduna phone adu langchlami maudagi Barsa su tawbong khangamde aduga phone aduda hello auntie ayana phone adu singnaduna aigi manduna okhalure haiduna harami adigi mama aduna kem kaide de isanupi adu nahak po hoji ehaki isanupa dugi manakta kedawrino haiduna hangaklami Barsana ayaki train ado miss oigre aduga adigi train su miss oigre haiduna heraklami maudagi adigi mama aduna Barsada asumna heraklami adudi nangna hairibasi nangi train su miss oigre aduga aigi isanupa gi train su miss oigre adudi nakhoini si train asi loina miss oire haba natra haiduna heraklami maudagi Barsana natinati anti ayaki train ado station amada miss oigibane aduga maki train su atopa station amada miss oigibane haiduna harami Maidagi Adina Barsadagi phone adu sign tawraga lorami aduga maki mamada asumna hairami kaino ima nahakna mathomarang khangdaba wari myam ama sajalisi haiduna hairami maudagi mama aduna yare ai khange nahak nupi du da karan pharan tawganuko haiduna haiklami maudagi phone adu su thamkhirami Adina Barsada mo hairami karigino nahakna ayaki phone asi oiba asi Barsana phone gi screen adu da mama na chungthropadu da aigi mandana oibani ne Adina yaine aigi phone sidabu nahaki phone maliba haiduna harami maudagi Barsana tafom khangdraduna masi tension kariba mayam singa se nahakna loina thon bani haiduna harami Adina kari tension singa si ahna loina kahan bani haiba Barsana mane nahakna loina kahan bani haiduna harami maudagi Adina hoi farese nahakna tension adu fanaba ayak kaidauge Barsana ayak ithanda thambirammo nah khra lapna phamuchu haiduna harami maudagi Adi adu Barsa adu da Farese ehak chalage na ingamani joking asilit lo haiduna maki joking adu blautoga pibirami maudagi Barsa su ingdaba saraga khangaga lerami audagi maksu ingmaladuna joking adu laukhatlaga lisilami asumna Barsana tauba sida Adi edu haifetang yengthoga mak harauduna nokcherami tanja sida nong khalaklammi maudagi Barsana Adi de ingami adubu Adi di maki phonda game sanaduna lerami aduga anirak suba oina nong ado mukhalaklammi maudagi Barsa adu kiduna Adigi manakta laammi aduga Adida asumna harammi karigino nangna asuklakna phamiba si Adina nahakpuna thanda thanamu ayhak lapna phamuso haigitai haidun harammi maudagi Barsana makutka tingthoga ayhakna lapna phamu haibadi asuk lapna phamu haibasu natana khara chathoga phamu haibani haiduna Adigi nakanda thariba chair da maksu phamdarammi mata asigi sinna sisu Barsana toriba si aikhoide yamna nokning bhaibadu oheli
Madudagi Barsana Adina game adum sanarga laiba aduda mahana wari sananabane haiduna magi phone adu mullaga phone adu muthalami Madudagi Adina Barsada sun harami kaino ne phone adu mulliba adu mi high score tadro kanda da haiduna harami Madudagi Barsana mu yamna laina nangsu aina ngasai wari paba matamda aigi wari adu climax ogdro kanda da nangna idai laina haidorokhiba natra haiduna haraklami Adina adudi ehagna nanga sum wari sananingbagi haibane haiduna harami Barsana nang de ingoda wari sasanaraga ayak punusiba sagena tori boire aina nang haujikti masak munna khange haiduna haraklami aduga Barsana makha tana nangbu ngasai ai jamna phajai diamond gumna langna phajai aduga ayak asi aigi babana karamba beng dabu nahange thamjaluribano khangde kainaga wari sanakhridai haiduna harami Adina madu nahak tahubra haise o adudi wari asi makoktagi haunardasu yarni haiduna harami Barsana nahak asi flirt tawu yamna haiba mi mali haiduna harami Adina flirt tawudi kemta kaide kaino tis tawusini yamna kairibase haiduna harami Barsana karieba flirt tawudi kemta kaide aba adudi flirt ka tis kasi karida khenarino haiduna haraklami mawdagi Adina asumna haraklami tis habadi nupidu pamdana pamba sajanbaduni aduga flirt habadi nupidu yamna pamjana magi matungda koitan tana jaba dubuni haiduna harami Asomna Adina iralaina kumdoropa sida Barsa adu ehak nahak kangang bangamjapote nahak amta lapna chakhrosalu haiduna haklami mawdagi Barsa adu mahaki bottle adu thangatuna ising thaammi asomna Barsana ising thakpa si uba aduda Adina nahak chak lambro haiduna hangammi Barsana lame haiduna ingit tarami aduga mahakna mathanda murmum sonjarami haujik nungdang sidabu karaidagi chak poroktuno haiduna harami mawdagi Adidu mahaki bag adugi manungda yarmi potsing adu loina haido ammi Barsana karino nahana toribado haiduna harami Adina sana thaknaba yawbar yengibani haiduna harami mawdagi Barsana yare to ose haiduna harami Adina second amta ngairamu hairaga mahak mafondudai sakhirami mawdagi Barsasu Adina haidoamba pochai singadu mahaki bag adu dapsan birami mayam Barsana Adigi bag ta pochai hapsan bagi sinnasi ningsing bihauko mawdagi Adigi bag adubu Barsana yanduna laammi aduga Adina Barsada nahak bread omelette chaningbra haiduna harami Barsana su au chage haiduna harami mawdagi Adina nakandagi thela ama chingthoraaga bread omelette haunaba torami mawdagi Adina gas stove du buthagat nabaidamakta maikhet adu khetnaba torami adubu mafam aduda nungsit kana sit baduna maikhet adu hau haiba ngamamde mawdagi Barsana Adina piramba joking adubu khantoga nungsit adubu khanbirami adubu Adidi Barsana toriba adu ubanate mawdagi maikhet macha adu mai horami aduga Adina onthorokpa matamdadi Barsana furit adu haidoga leramba aduda Barsagi fajaraba figure du da maha munna yengduna lerami mawdagi Barsasu kaino toribado sajat hawai bane haiduna mahak furit adu phalaunu khumjan khirami mawdagi Barsa adu bread omelette adu chaduna lerami matang adu da Adina asumna hangammi Barsan haki boyfriend laibra Barsana laite haiduna haklami Adina adudi nak singani ko haiduna harami Barsana mane haiduna harami mawdagi Adina adudi I love you haiduna harami mawdagi Barsana kariba nahak hauji haibadu haiduna harami Adina nahak tahaudrabaro ehak nang nungsi haibani haiduna harami mawdagi Barsana kari ngasida thengnaraga nahak aingoda nungsi hairakliba Adina mane ehak nahak pu ahanba ubu mikupta adum nungsikrabani haiduna harami mawdagi Barsana nangi sidi love at first sight ka dunine haiduna harami Adina chumme ehak su love at first sight habji thajadabani adubu haujikti thabak noina tholokpa sida ehak thajare haiduna harami mawdagi Barsana nahak aiga ngasida thengnabani nahana hangyu wa adugi aingonda pakhum pinaba matam khara piu haiduna harami Adina su hoi yaye nahak phajana khallo haiduna harami mawdagi mafam aduda nong churaklammi nong asi chuba loiraga mafam asida train la ammi mawdagi Barsadu train adu tongkhalammi adubu Adidi train adu tongdabi bench adu famduna lerami mawdagi Barsana Adi chatlasi law haiduna harami Adina ehakti karigi chatruiba haiduna harami Barsana yare chatlasi lao nahak adumaina angau phagi tapta karan tawraga lernu train asi thaugiba tare nahak hantaksu amuk train asi miss oheurani haiduna harami adubu Adidi Barsana hariba si thawoi davida mahak famduna lerami mahakna sumna toriba si karigino haiba adu Barsaduna khangaklammi mawdagi Barsana Adida nahakna hangba pakhumado ayak heng ayuk soidana pirage aingonda khandaba matam kaikta piyo haiduna harami mawdagi Adisu mahakna sauriba adu Barsana khangbadagi train adu tamna mahak su tongkhlaklammi masigi next morning da Adina hugulakpa matamdadi Barsa adu mahaki manakta leramdre mawdagi Adina train station aduda mafam khudingi koicha chatuna thirami adu Barsadi fangamde
Maudagi Adina Maki Wakanda Kanjarami Madudi, Barsasi, Ngasi Aki Naktaki Satkiba Taragasu, Mahapu Aina, Sungjo Shoidana Tenagani Haiduna. Masidagi Moikoida, present day da Adidu Ula E, Aduga background voice tagi, Asumna Suharlami, Numit Adudagi Barsasi, Aki Naktaki Labna Satkre, Adubo Ayagna Mahakti, Chingna Mofam Singda, Tiva di Lepte, Ayak Mahapu Tivada, Sahi Madihele, Masigi Matunda, Ayak Koles Tame, Koles Asida, friend Mamadi Tengai, Adubo Barsagi Wari Sidi, Angakpamu in Lehaure. Masidagi Ayak Koles Tame, Koles Asida, Ayang Anubo friend Mamamu Tengai, Aduga Nupi Kiana Ingon the Irang Toxulaklami, Adubo Ayakti, Barsagi Wakanasi, Matampumada Kaubolete, Maramaduna Ayakna, Nupi Mam the Irang Toxulaklabasu, Ayana rejector of me, Haiduna Harmi. Masi Matunda, Adigi Town City Laiba, Koles Adugi Sin Namu Ulami, Mafamasida, senior students in Asina, Mahaki junior students in Aduda, Regging Toroga Laiba Dubu Utli, Matam Masida, Ravi Amasung Adi, Makoini Su, Koles Tamnala Ami, Asumna Makoini Lakpasi Uba Duda, senior students in Aduna, Makoini Bukoksalami, Maudagi senior students in Aduda, Ravina Sumna Harami, Nakoi Nakoinida, Swan Bataragadi, Nakoi DC Kangmanatra, Deputy Commissioner do, Aduda Koina, report Togani Haidun Harami, Maidagi senior students in Aduna, Rabi Dubu Makut Punsalaga, Regging Taurami, Aduga senior students in Aduna, Na Ojikti, complaint Taurodana Haidun Harami. Masidagi Koles Adu Labor Nupi Mam Singaduna, Adidu Ubada, Loina Gaunarami, Haivadi, Adisi, Lyricsuyam Haiba, Paisasuyam Paiba, Aduga Misu Wang Sawa, Masamato Fazaba Sida, Nupi Mam Singaduna Gaurami, Nupi Singadugi leader Duna, Asum Nahaklami, Ano Changakpa, Junior Sida, Nakoina Gauri Basikarigino, Aquadi Senior Haiduna Harami. Mamana Visingaduna, Kaino Nusinabadabu, Junior Senior Haiba Labra, Haiduna Haklami. Maudagi senior student Nupi Singadugi leader Duna, Fare Adudi Ayak Sonuga Wari Sanaroga Haiduna, Sonugi Manaktamna Lakami. Aduga Sonugi Manakta Sangaga, Sonuda Sumna Harami. Sonu Masigi Nupasi, Masagana Fazai, Akoi Imanabi Miamna Gaunare, Yaragadi Nahak Nupasi, Ahaka Wari Sananaba Matampiu, Haiduna Harami. Sonu Nasu, Hoi Yarene Fare, Puro Haiduna Haglami. Maudagi Adina, Kadaidana Satuji Sixter Haiduna Haglami. Asumna Nupi Duda, Sixter Haina Korokpa Duda, Mahak Pie Danaga Sutarami. Kari Marangino Haragadi, Mangonda, Chiche Haina Korokpagini. Maudagi Nupi Duna, Adi Dubu, Makoigi Nupi Timadu Manakta Poroklami. Nupi Mam Singadusu, Adila I Haibagi Matagum, Mamaida Powder Taduna, Pazanamane Haiduna Keduna Tauragalami. Aduga Adina Laga, Nupi Mam Singatugi Mamanga, Leptuna Lerami. Maudagi Nupi senior leader Aduna, Masi Ifil Tower Mange, Iwange Lepagalaine, Masida Famu Haiduna Makusing Trami. Maudagi Adida, senior Nupi Mam Singatugi, leader Duna Sum Hairlami, Masdale Nupi Mam Singase, no one the Loina Aure, Nan Kamani Toxi Haiba Haidun Hermi. Adina, Coles the labor Nupi Singa City, Ehakti, Isiasan Gumna Loina Kali Haidun Hermi. Nupi Singaduna, Kariaba, Coles the labor Nupi Singasi, Nasianasan Dona Kale Haiba, Coles the labor Nupan Pisingase, boyfriend, girlfriend, Aktani Haidun Hermi. Maudagi Adina, Ehaki Punsida, Nupima Tina Cre, Mark Tina Kibadagidi, Ehak, Atopa labor Nupi Mam Singasi, Isiasan Dona, Loina Kale Haidun Herlami. Maudagi Nupi Mam Singadu, Hard Kairami. Aduga Nupi Singaduna, Nupi Dikadai Haidun Harami. Maudagi Adina, Nupi do Ayaka train the Tinabani, Ado Hojiki Maha, Kadai the Sakrabanu Kangde Haidun Harami. Nupi Mam Singduna Amu, as claim the Kalurno Yarese, Sakrabanupi Dubu, Akoi Mam Lady City, Nak Akoi Mam Marakagi Apamba Kalu Haidun Harami. Adobu Nupi Mam Singaduna Hariba do Adina Yaramde, Maudagi Nupi Mam Singaduna, Adudina Wari do Liro Haidun Harami. Asuna Adina Tebala do Pamaga, Makoi Mam Asabosana Sana, Wari do Lirami. Maudagi senior Nupi Singadugi leader Duna, Nupi do Kamane Taubano, Mahakadai Dagino Haidun Hangami. Adina Madudagi Barsagi Matang the Hairlami, Nupi do Barsaka wi Mahak, Hyderabad Tagini, Aduga Nupi do Yamna Wangi. Kususu ngawi aduga mamai du noitak tai spec to pani haiduna harami maudagi nupi duna nangna haiba nupi dudi college asidi yamna manaba ma yawina haiduna harami maudagi adina nupi duda yamna ngangam dabagi mongda sister adudi kananu nupi do hayu haiduna harami nupi duna hairaga se adu condition amadi thamba taba nana engonda hojitagi cheche korokpa yaroi haiduna harami Adisu, Hoi Kauroi says Sisi Haidun Harami. Maudagi Nupi do, Hojita Sisi Kauroi Haramaga, Hoi Kauroi says Sisi Harakpadu Mahak, Taway Mongatoromi. Masi Matunda, Nupi duna Adibu Poraklaga, Barsadu, Masida Leva Nupisra Yango Haidun Haklami. Asum Harakpasida, Adia do Mahak, Mamit Koisinduna, Om Namasivai Haiduna, Lai Shunduna Lakirami.
Maudagi college Nupiduna, Karino Masina Toriba Sibu, Ngor Rahidun Harmi. Sumna Ardina, Nupiasi, Barsa Ohen Biramu Haina, Lai Kuramago Ontorokpa Dadi, Barsa Adu, College Adugi, senior student, Sonuga, Warisana Duna Lerami. Maudagi Adi du, Barsa Oramba Duda, Yamna Harauduna, Makogi senior sister Duda, Yamna Harau Consulamaga Mark Kirami. Asumna Adina Columba Sida, Nupidu, Harau Danaga Lejoramni, Maudagi, Nakandagi Mamanabi Maduna, Yam Haraudunu, Nangonda Sisini Koromido Haiduna Harami. Maudagi Nupidusu, Hararamba du, Tumina Lakirami. Masi Matunda Amu, Sonu the Ulaglami, Sonuna, Rose Ama, Barsada Pirami. Aduga Barsada, I love you Haiduna Harami. Tanda Sida, Adina Sangaga, Sonuna Parimiba Rose du Mulaga, Barsada Mahangna, proposed away Monga, Rose du Pisilami. Aduga Adina Barsada, Ehak Naksi, Tengaroidra Haiduna, Yamna Pakat Urabani, Aduga Ehakna Nahakusu, Matam Chupuda Tiv, the left Kide, Haiduna Asumna, Mahangna Barsada Tamjarami. Maudagi Barsasu, Adina Pirapa Rose du Loxilami. Asumna Adiamasung Barsagi Mo Matosida, Sonugi Mamanava Singaduna, Nakandagi Kubak Puzilla Ami. Maudagi Sonuna, Mahaki Mamanava Singaduna Ngangami. Aduga Sonuna Adida, Nangna senior Magi Mamangda, Ulava attitude as Karino Haiduna Harmi. Adina, Barsasi, Ekana Kangnai, Maasi, Ekana Suwari Sanagre Haiduna Harmi. Sonuna, Madu Targasun Hak, Barsagawari Sanabayaro Haiduna Harmi. Maudagi Adina, challenge accepted Haiduna Haglami. Sonuna, Adigi Puri Adu Paraga, Kari, challenge Haiba, Ayana Nawanda, Kari, challenge Togre Haiduna Harmi. Maudagi Adina, Nakanda Hairap Yangaga, Nang Aki Purit Parivasi, Minute Nama Pibang Gamba Taragadi, Ayak Barsaga, Punchi Chupagi and Wari Sanaroge, Aduga Nahak na Pibang Gamba Taragadi, Ayak, Batam Chupada Barsaga Wari Sanagani Haiduna Harami. Maudagi Sonusu, Yama Sauna, Adi Purit Adu Paraga, Mahak Minute Nama Pini having Matagum Lerami, Mata Adu the College Professor Adu, Ground Adu the Lami. Maudagi Sonu Gimavanava Singaduna, Sonu to Ome, Aikoibu College Asidagi Professor Tantopa Tare, Haiduna Haraklami. Maudagi Sonusu, Purit du Pai Sikadai, Tadosikadai, Haiduna Toduna Lerami. Adina Matang Aduda, Kaidore Nakunik Adi, Minute Amapu Pibang Amdra, Haiduna Harami. Asum Haiba Sida Barsadu, Nakanda no Ami. Maudagi Nakandagi Sonugi Mavanava Singaduna, Sonu to Aikoi Kolestagi Swidana Tantopa Tare, Haiduna Harakpadagi, Sonusu, Adigi Fruit Adu Tado Ami, Maudagi Adina, Nang Ayaki Fruit Asi, Minute Nama Pibang Amdrabanatra, Maramaduna Hojikte Ayhak, Matam Chupada, Barsaga Wari Sanagani, Nak Silence Asida Maitiri Haiduna Harami. Maudagi Sonu du Upaileramde, Aduga Barsada Monsalaga, Nang Adiga Wari Sanabaya Haiduna Amu, Barsada Damkatarami, Masdagi Sonuna, Barsado, Mapamudagi Sacrosalo Haiduna Talami, Aduga Sonusu, Barsagi Maning Orapna, Inaduna Sarkirami, Adisu Mapamaduda Lehorami, Aduga Barsadu, Adida Ontoyangami. Masigi Matungdagidi, Adina Barsada, Wari Hex Haget Matamda, Sonuna, Question Senaduna Lerami, Maramaduna Barsadu, Adiga Wari Sanabangamamde, Asumna Toriba Sida, Senior Girls Ki, Leader no Pieduna, Yamna Nungaramde, Masdagi Nomagin Mita, Rabi Amasung Adi, Makwini na Pamaga Lighting Matamda, College Ki, Senior no Pieduna, Notebook Amalang Selectuna, Adi Kentinda Salaga, Masigi assignments Amtalo Salau Haiduna Harami, Matamaduda Adina, Chiche Ayang Asi bit Laite, Chiche Dum Tozaro Haiduna Harami. Senior Girls ki leader aduna yaro yam thuna tawruso haiduna mahakpu canteen da thajan khirami asumna canteen da sangba matam asida di Barsa adu mathanda canteen du da famduna lerami matam madudagi adina khangye madudi senior girls adugi nupi aduna tawrliba adu mahaka Barsa ga wari sananabagi chance ama pibani haiba adu maramaduna mahakni yamna harauduna thank you sise haiduna harami Maudagi Adisu Paraprop Sangjalaga, Barsagi Manakta Pamjalaga, Barsada Sum Nairami, Karino Nang Natak Marak Toruk Libasi, Attitude Kiam the Toruk Libasi Haidun Harami. Barsana Su, Ahanga Toning the Natawunate, Mapamasida Laiba, Senior Singasina Ukradi, Nungai Havagini Haidun Harami. Adina, Senior Sina Uroga Kaidorage, Anga Nambu, Matam Chupada Tiduna Lakpani, Aduga Facebook Tasu, Napokoiti Tivani, Adu Nahti Fangde. Matamadu Barsana, Angna Facebook Pibado, Facebook Tamatumang Kangdaba, Kamen Kama Pira E, Aduna Aina Nungaitadana, Akonado delete Tokre Haiduna Harami, Adina Kari, Mina Patavo Kamen Pirapagi, Kaktat Krehaba, Barsana, Adina Sing the Karni Haiduna, Nang Haibanati, Atopa Mimiam Haibani, Haiduna Harami, Maudagi Adina, Nak Aibunu Shiva Mata Powder Bra, Aduga Ehapupam Dabra, Haiduna Harami, Barsana, Angna Dumaina Haikabra. Adina,
adudi nahak aibu nungsire aibu pame natra Barsana ayak adumaina su haideda haiduna harami maudagi adina adudi nahak aingonda wa kharadi hairodana haiduna harami Audagi Barsana ayak numit ado nangonda wadu sengna hainingbani nahakti numit aduda tummaga lehaure aduga ayak su babana lakba aduda ayak babaga dum chatle nahakna tumba aduda ayak tugainingdadana sum chatle haiduna su harami maudagi adina maki apamba pakhum adu phangdabadagi sumna hairaklammi hoi farese adudi ayak kainom hairage numit adu ayak hogalaga leiramena khallasi aduga nahaki babasu laktrena khallasi madu eba taragadi nahak aingonda kari pakum pigani nahak masimadi sengna khumbiyu haiduna harami maudagi Barsana ayak asengbagi oinadi Narayan College ta free seat phangduna ayak college aduda tambagi phangbani adubu ayak college asida paisa tingna Narayan College ta tamdabi mafam asida tamba laklibani haiduna harami adubu matang asida Barsana hainingliba asi Adityana gyan taba ngamamde aduga Adityana sumna haraklammi nakoi paisa yamna paire maramaduna college asida tamba laibra haiduna harami maudagi Barsana muharaklammi madugi nateda nongma ibani train station da thengnaidana numit aduda ehangna saklamen haiba matamda nahakna nangi bag adu haidoga kari kari chaba yaba yauri haiduna thidana numit aduda ehangna bag adu loisinba matamda naki college ki admission gi form letter du ehangna thengnabadagi ahak college asida tamba lakpani haiduna harami matam aduda adisu yamna fajana khanjaludana o adugi oire haiduna harami aduga mahak ngatang khalaba matungda Barsana hainingiba adu gyan taraklammi matam adudagi adina su khangye madudi Barsana maha asi pame nuksire haiba adu matam adudadi Barsadu adigi manaktagi hogalaga chatpa horammi aduga adina Barsagi manakta tanaraga wahang kayama mathang uta hangamni maudagi adina Barsada asumna hairammi oh adudi nahak college asi tamaiba asi nahak aigi damakta mafam asida lakpa natra haiduna harami adudi nang aibu nuksire haiba natra haiduna harami Barsana ayak karaida nahak pu nungsi haikraba haiduna harami ahakna mafam sida laiba sidi college ase myamna phai hainaba aduda tamba lakpani haiduna mahakna ikairapna wadu lalapna ga hairami maudagi Barsadu Aditya da bai hairamga chatkirami aduga Adityana Barsada I love you too haiduna hairami Barsana aidu nangonda I love you too haigidana hairami ainadi bai hana haikibne haiduna hairami matam aduda Adityana oh aidi I love you oina haibo oina tarure haiduna hairami masigi matungdagidi Adi amasung Barsa makoini du ayama matamda thengnarammi aduga Adina Barsada maki mamanaba Ravi dubu intro torami Ravi habidi nahakna train da wari sanakhiba nahaki namanabdu natra haiduna hairami maidagi Barsazu mafam adudagi chatkirami masigi next morning da college adugi senior student sing aduna Barsada herogo unarambagi ngangduna lerami matam aduda Adina divider ama lauduna senior chatra aduna phamakadriba mafam aduda thamjalami asumna senior chatra adudi khangdabani na phamdarappa matamda divider duna maki mathunda jungammi maidagi musina si ship taraga college ki class adu ulami haiba class adu physics ki class amu oirami matam aduda oja aduna asumna hairami ngasi aba numit asidagi di CSE amasung CBFC gi student sing asi pulap phamin nahalani matang sida Barsaju class aduda changsala ammi aduga Barsadu lakba du ubada Adina maki mawanaba Rabi edu nak maningda phamuroso haiduna maningda tanthakirami aduga Barsasu adigi manakta phamjala ammi aduga Barsana Adida thank you haiduna hairami maidagi Rabi amsung Adi makoini du college ki class loiraga thola ammi asumna college ki class loiraga tholokpa sida matam aduda Rabina Adida hairami nakoini relationship thamaga phone number bu longna daba haiduna hairami Adina ayakti kaurene phone number du lahodre haiduna hairami aduga Adi amsung Rabi makoini na makoigi car dugi mana du yoksalakpa matamdadi car dugi mingsenda Barsagi number du iraga leramba du Adina urami adubu maki mawanaba Rabi edunadi car dugi mamai adu yamna motmale haiduna phone number iriba du udraduna magna makhuna nanthokirami asumna Adina phone number du ige haiduna magi phone adu lokthorokpa matamdadi maki mamanaba aduna car dugi mamaida iriba phone number adu masing amani di muthatuna lerami maudagi Adina maki mamanaba Rabida karino nahakna Barsagi number asi muthatkribaji haiduna hairami maki mamanaba dusu ingangakna car gi mamadu da yenga masi Barsagi number oirabore akti khangaudre haiduna hairami asumna maki mamanaba Rabina toriba mo si ekoida nokningba haibadu oheli maidagi Adi du maki mayumda Barsagi awatpa number ani du machinda sonduna phone number du karamba oiramgadagi haiduna thiduna lerami Barsana su Adi da amu call toksula ami aduga Barsana Adi da heraklami karigino nahak call tortribadi haiduna hairami Adina nahana kargi mamaida inamba number ado Rabina loina muthatkribane awdagi ahak number khara khangdraduna call tortabi lermani haiduna hairami
Adina makha tana amu hangakami nahakti aigi number si kanadagi lawriba haiduna haraklami Barsana aigi sumi yamna lei kaino haiduna haraklami Maudagi Adina nahak yumda yaurabro haiduna hangami Maudagi Barsana yaure bye hairaga thamage haiduna harami Adina hoi thamo I love you too haiduna harami Barsana aidi nangonda bye hairaga ana harami Maudagi Adina aidi I love you harabu ina tarure haiduna harami Maudagi phone adu thamkirami Masigi matungdagidi Adi amasung Barsa makoini du phone number leinabadagidi makoini matam chupada wari sanaduna laikirami tumda nomagi numita Adi amasung Barsa makoini du wari sanaba matamda Barsa adu Adiga wari sanaba aduda mahak nungai manduna mahaki mapagi IT gi CA du bab oiderduna wari sanabagi mondrang aduda CA du machet sagaiduna lerami mata asida mahaki mapana su mahaki IT gi CA du mangre haiduna tungda mahaki nupida hangami matam aduda Barsa su taraduna mahakna CA du tumina langthoga mahak nakanda tumina lotlaga changkhirami sidani ne love is blind kaina hainai se noisu taw yauna da fare adudi film asigi wari romda mayon silasi maidagi Adi amsung Barsa makoini college ta lainge matamda Adigi mamanaba Rabi aduna mahak visa phange haiduna Adida tambala ammi maram aduna mahaki mamanaba Rabi adu UK da chatkhirami masigi matungda Barsa amasung Adi makoini adu lambi da Rabi matangda sum wari sanaga lakpa matamda Barsana bike thorpa nupani mada thengjange haiduna torami maudagi bike thorba nupani duna Barsada nahak namit tangbra haiduna cheklami Barsana soigre haiduna haijarami maudagi Adina karigi aikoina soibano makoina wrong side ta thorpani haiduna harami maudagi bike thoriba nupani amasung Adi makoi marakta sankatnaraklami maudagi makoi khana doi torami mata asidagi aikoina khamga ngame madudi Adi haibasi sawba yamna tugan nupani haibadu Barsana su Adi si sawba yamna tugali khana chainaba yamna tawi haibasi khangbaduna Adibu mahakna tapna themsin birami aduga Adibu mafam adudagi chatlase haiduna themaga proglami masigi next morning da Adi edu basketball gi court ta basketball adu paiduna sanarga leami matang adu da Barsana Adi da sumna harami na asi sawba yamna tugali kaisu leitaba maram macha ama gi sunha ekta pangsau da sawi adu ehak thi pamde haiduna harami Adina wa adu thaidoga aisu nungai taba ma lei hojik phawda nahangna engonda I love you haidri haiduna haraklami Barsana amu nupa amana nupida I love you haiba matamda nupi duna kumaktriba adu mahaki wakhanda karigumba amadi leirabani aduga nupana nupida propose tabu matamda nupi duna yare na harakpa matamda nupa duna haraujribado adugumdana nupa duna propose torliba wa adu nupi duna khumdaba matamda nupa duna nupi dugi matungda koin enajabado nupi singi oina su yamna pamjaba thabakni masidi nupi matangni nahakna gyan taroi haiduna haraklami maudagi Adina amu madudi nahak ehake pakumasi pidabi punsi chupa nahak natungda sum inhalaga laidura haiduna harami maudagi Barsana nahak chingnabra haraga mafam adudagi chatke tarami matam aduda Adina Barsagi khudandu pairaga ngaikho haibagi matagum Barsa haiduna koruklami matang asida sonu su mafam aduda laami maudagi Barsana Adida nahakna ehake khudang asi minute ama thadokta paiba taragadi nahakna hayanba pamiba wa ado ehak ngasi sungjoi soidana haigani haiduna haraklami haiba wa si tabadagi Adisu Barsagi khudang adu hana parambadudagi amuka hena chetna paisala ami maudagi Barsana sonugi team adu makoi manak tamna changsalakpadu ubada makoi mana haningdraduna Adida Adi ehakna fagi tawuni ehaki khut asi thado haiduna harami maudagi Adina Barsagi makut adu minute ama fare haiduna thadoga nahakna haini haigiba adu hairodana haiduna harami aduga Barsana ehakna haini haibadi hojik sunatana haraga maha mafam adudagi thokhirami maudagi Adina bon adu sonoida langsilamaga nakoi sanhauro haraga mahaksu mafam adudagi thokhirami masigi next morning da Barsa amsung Adi makoini du wari sanaduna laammi matam aduda Adina Barsa da harami na ngasi da engonda nusina haidobu natra haiduna harami Barsana haigiroi haiduna harami matam asida sonuna Barsa amasung Adi makoini bu koksalami aduga Barsa adu sonuna koksalaga sumna harami na ngasi si kari numit no khangabra Barsana khangde haiduna sign toroklami hayeng asi Raksha Bandhan ni adubu hayeng dagidi college asi suti tharni maram aduna Raksha Bandhan asi mayamna ngasi loina tawnaribani nangsu masigi Raksha Bandhan sina nupa sida kiu haiduna Adi romda yengaga hairami hayo mo sida Adi du sarami adubu Adi du sonu gi mamanaba nina fadona thamami maudagi sonu na Barsa da rakhi du kiu haiduna hairami Barsana matang aduda mahak tawunga moi haiduna haraklami maudagi sonu du sauduna kon wanglapna ayakna rakhi du mangonda kiu di kiu haiba natra haiduna lawklami Barsa su yamna sauduna ayak su kiu ngamoi haiba natra haiduna lawklami aduga Barsana makata na amuk sonu da haraklami college asida laiba mi mayam masu nangsu ayak loina rakhi bandana si kiu ngamgani adubu ayhak Adi dadi kiu ngamoi haiduna haraklami
ꯃꯧꯗꯒꯤ ꯑꯥꯗꯤ ꯑꯗꯨ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯃꯧꯗꯒꯤ ꯕꯔꯁꯥꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯑꯥꯗꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯥꯗꯤ I love you ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯑꯥꯗꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯕꯔꯁꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯃꯣꯟ ꯅꯣꯛꯑꯒ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯥꯗꯤꯅꯁꯨ ꯕꯔꯁꯥ ꯍꯥꯏꯅ ꯀꯧꯔꯒ I love you too ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯅ ꯕꯔꯁꯥ ꯑꯃꯁꯨꯡ ꯑꯥꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯁꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯃꯇꯝ ꯑꯁꯤꯗꯒꯤ ꯈꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯁꯣꯅꯨꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯕꯦꯠꯀ ꯂꯪꯊꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯥꯏꯗꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯁꯤꯞ ꯇꯧꯔꯒ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯕꯔꯁꯥꯅ ꯑꯥꯗꯤꯕꯨ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯇꯣꯡꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯥꯗꯤꯅ ꯕꯔꯁꯥꯗ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯩꯍꯥꯛꯄꯨ ꯄꯨꯔꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯕꯔꯁꯥꯅ ꯃꯐꯝꯁꯤꯗꯗꯤ ꯏꯕꯥꯅꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯔꯁꯥꯅ ꯃꯈꯥ ꯇꯥꯅ ꯑꯩꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯃꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯍꯥꯛꯄꯨ ꯍꯜꯂꯛꯏ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯟꯗꯨꯅ ꯂꯩꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯒ ꯃꯇꯥꯡꯗꯨꯗ ꯑꯔꯖꯨꯟꯅ ꯀꯩꯗꯧꯔꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯔꯁꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯧꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯉꯥꯇꯪ ꯋꯥ ꯉꯥꯡꯅꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯒ ꯕꯔꯁꯥꯁꯨ ꯃꯍꯥꯛꯀ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯨꯒ ꯀꯥꯔꯗꯨꯗ ꯐꯝꯃꯤꯟꯅꯕꯗ ꯃꯍꯥꯛ ꯏꯔꯥꯡ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯤꯞꯁꯇꯤꯛ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯍꯥꯛ ꯃꯆꯤꯟꯕꯥꯟꯗꯨ ꯂꯤꯞꯁꯇꯤꯛ ꯁꯪꯉꯒ ꯃꯍꯥꯛꯅ ꯂꯤꯞꯁꯇꯤꯛ ꯑꯗꯨ ꯃꯆꯤꯟꯗ ꯇꯩꯊꯣꯛꯄꯒꯤ ꯃꯈꯣꯟ ꯊꯣꯛꯂꯛꯂꯝꯃꯤ ꯑꯥꯗꯤꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯔꯁꯥꯅ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯆꯣꯀ꯭ꯂꯦꯠ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯥꯗꯤꯗ ꯍꯪꯉꯝꯃꯤ ꯑꯥꯗꯤꯅ I hate chocolate ꯑꯁꯨꯝꯅ ꯕꯔꯁꯥꯅ ꯇꯧꯔꯤꯕ ꯏꯔꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯥꯗꯤꯗꯤ ꯈꯪꯖꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯕꯔꯁꯥꯅ ꯃꯁꯥ ꯃꯇꯣꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕꯁꯤꯕꯨ ꯏꯕꯥꯅꯤ ꯈꯛꯇꯪ ꯂꯩꯕ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯨꯗꯁꯨ ꯑꯥꯗꯤꯅ ꯕꯔꯁꯥꯅ ꯀꯧꯔꯒ ꯕꯔꯁꯥ ꯑꯩꯍꯥꯛ ꯅꯪꯉꯣꯟꯗ ꯀꯤꯁ ꯑꯃꯨꯛꯇ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯔꯁꯥꯅ ꯑꯥꯗꯤꯅ ꯁꯨꯝ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯕꯔꯁꯥꯗꯨ ꯍꯔꯥꯎꯗꯨꯅ ꯌꯦꯁ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯃꯍꯥꯛ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯑꯒ ꯅꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯥꯗꯤꯗ ꯑꯣꯟꯅ ꯇꯩꯅꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯥꯗꯤ ꯑꯁꯨꯛ ꯊꯨꯅ ꯑꯩꯍꯥꯛ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯧꯗꯒꯤ ꯑꯥꯗꯤꯅ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯥꯀꯟꯗ ꯂꯩꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯕꯔꯁꯥꯅ ꯈꯟꯖꯔꯨꯕꯗꯤ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯒꯁꯨ ꯑꯥꯗꯤꯅ ꯅꯝꯗꯅ ꯇꯧꯔꯛꯀꯗ꯭ꯔꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯥꯗꯤꯅ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯗ ꯕꯔꯁꯥ ꯑꯗꯨ ꯃꯨꯠ ꯇꯦꯛꯇꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯑꯥꯗꯤꯅ ꯕꯔꯁꯥ ꯀꯤꯁ ꯑꯃꯈꯛꯇꯅꯤ ꯑꯃꯨꯛꯇꯗꯤ ꯇꯧꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯔꯁꯥꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯒ ꯍꯣꯏ ꯇꯧꯔꯣ ꯑꯃꯈꯛꯇꯅꯤꯀꯣ ꯑꯃꯈꯛꯇꯪ ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯑꯥꯗꯤꯗ ꯍꯥꯏꯔꯝꯃꯤ ꯃꯧꯗꯒꯤ ꯑꯥꯗꯤꯁꯨ ꯕꯔꯁꯥꯗ ꯀꯤꯁ ꯇꯧꯅꯕꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯕꯔꯁꯥꯔꯣꯝꯗ ꯑꯣꯟꯁꯟꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ ꯃꯃꯤꯠꯀ ꯎꯏꯁꯟꯗꯅ ꯑꯗꯨꯒ ꯕꯔꯁꯥꯁꯨ ꯃꯃꯤꯠꯀ ꯎꯏꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯥꯗꯤꯁꯨ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯄꯅ ꯃꯍꯥꯛꯅ ꯀꯥꯔ ꯑꯗꯨꯒꯤ ꯍꯣꯔꯟ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯃꯈꯨꯠꯅ ꯁꯣꯛꯄꯗꯒꯤ ꯀꯥꯔꯒꯤ ꯍꯣꯔꯟ ꯑꯗꯨ ꯈꯣꯡꯊꯣꯛꯂꯛꯑꯝꯃꯤ ꯃꯧꯗꯒꯤ ꯑꯥꯗꯤꯗꯨ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯑꯩꯍꯥꯛ ꯀꯩꯝꯇ ꯇꯧꯈꯤꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯕꯔꯁꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯩꯊꯣꯛꯑꯒ ꯁꯤꯠ ꯑꯗꯨꯗ ꯐꯝꯃꯝꯃꯤ ꯕꯔꯁꯥꯅꯁꯨ ꯌꯥꯔꯦ ꯑꯝꯇ ꯇꯞꯊꯧ ꯑꯥꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯧꯗꯒꯤ ꯑꯥꯗꯤꯅ ꯑꯩꯍꯥꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯩꯍꯥꯛꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯕꯔꯁꯥꯗ ꯀꯤꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯔꯁꯥꯅ ꯀꯔꯝ ꯀꯥꯟꯗ ꯑꯥꯗꯤꯅ ꯍꯧꯖꯤꯛ ꯕꯔꯁꯥꯅ ꯀꯝꯗꯧꯅ ꯑꯥꯗꯤꯅ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯅꯪꯉꯣꯟꯗ ꯀꯤꯁ ꯇꯧꯒꯦꯅ ꯆꯪꯕ ꯃꯇꯝꯗꯣ ꯃꯗꯨꯗ ꯅꯍꯥꯛꯀꯤ ꯈꯖꯥꯏꯗ ꯑꯩꯍꯥꯛꯅ ꯀꯤꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯔꯁꯥꯅ ꯃꯗꯨꯅ ꯌꯥꯔꯕ꯭ꯔꯅꯦ ꯑꯥꯗꯤꯅ ꯕꯔꯁꯥꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯤꯁ ꯃꯆꯥ ꯑꯃꯇꯪ ꯇꯧ ꯍꯥꯏꯕꯅꯤꯅ ꯃꯗꯨꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯧꯗꯒꯤ ꯕꯔꯁꯥꯗꯨ ꯁꯥꯎꯔꯛꯇꯨꯅ ꯃꯍꯥꯛ ꯏꯀꯥꯏ ꯊꯥꯗꯣꯛꯇꯨꯅ ꯑꯥꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯥꯗꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯀꯤꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ ꯑꯁꯨꯝꯅ ꯕꯔꯁꯥꯅ ꯋꯥ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯥꯗꯤꯅꯁꯨ ꯕꯔꯁꯥꯗ ꯀꯤꯁ ꯇꯧꯔꯝꯃꯤ ꯃꯧꯗꯒꯤ ꯕꯔꯁꯥꯅ ꯏꯈꯠꯈꯠꯇꯨꯅ ꯑꯥꯗꯤꯗ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯛꯂꯤ ꯑꯥꯗꯤꯗ ꯍꯥꯏꯔꯝꯃꯤ ꯃꯧꯗꯒꯤ ꯑꯥꯗꯤꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯨꯁꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯘꯔꯤꯗꯨ ꯌꯦꯡꯉꯝꯃꯤ ꯃꯍꯥꯛꯀꯤ ꯘꯔꯤꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯥꯗꯤꯅ ꯕꯔꯁꯥꯗ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯕꯔꯁꯥꯗ ꯍꯦꯄꯤ ꯕꯔꯊꯗꯦ ꯍꯥꯏꯗꯨꯅ ꯕꯥꯔꯊꯗꯦꯒꯤ ꯋꯤꯁ ꯄꯤꯔꯝꯃꯤ ꯕꯔꯁꯥꯅꯁꯨ ꯑꯥꯗꯤꯅ ꯃꯍꯥꯛꯀꯤ ꯕꯥꯔꯊꯗꯦꯒꯤ ꯋꯤꯁ ꯄꯤꯔꯛꯄ ꯑꯁꯤꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯑꯥꯗꯤꯅ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯒꯤꯐꯇꯤ ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯔꯒꯦꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯔꯁꯥꯅ ꯑꯩꯍꯥꯛ ꯒꯤꯐ ꯄꯥꯝꯗꯦ ꯑꯥꯗꯤꯅ ꯀꯔꯤꯒꯤ ꯕꯔꯁꯥꯅ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯁꯤꯗꯤ ꯑꯥꯗꯤꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯕꯔꯁꯥꯅ ꯑꯩ ꯇꯥꯛꯀꯦꯁꯦ ꯍꯥꯏꯔꯒ ꯑꯥꯗꯤꯗ ꯀꯤꯁ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯑꯥꯗꯤꯗꯨ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖꯇ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯔꯁꯥꯒꯤꯗꯃꯛꯇ ꯔꯤꯡ ꯑꯃꯁꯨ ꯂꯩꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯥꯗꯤꯅ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯕꯔꯁꯥ ꯑꯗꯨ ꯑꯥꯗꯤꯒꯤ ꯃꯅꯤꯡꯗꯒꯤ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯈꯨꯠꯆꯞꯄꯤꯅ ꯆꯄꯛꯂꯝꯃꯤ
Aduga Barsana Adida Nahak ngarang nungdangdagi text tharak-taba call su torak-taba haiduna mahakna isau langsilami. Adina ayak ngarang du thaba khara chinle aduna ayak kaubani. Barsana kaureba asuk thuna kauba. Adina nahakna yamna maru oiba taragadi aina toroktrasu nangsu call torokpa yaina. Barsana aina loina tau lei taragadi nangdi kari tawduriba. Barsana umakhatana ayak asoibani. Ayak na tu tawduna nahakna aigi tungda tanaba du lefhaluba. Aduga aina nangonda propose taruba. Madui matungda aina nangonda kiss taruba. Masi matungdagidi ayak nangonda amona kiss taroi. Adina hoi harami. Barsana kariba aina nangonda kiss taroi haiba du nahak yare haiba. Adina hoi. Barsana seng hayo. Adina nahak su exam do phajana thadu uro. Exam du loiraga nahak canteen da lao. Barsana karigi. Adina ayak canteen da laaga ayak nahiningba du nangonda loina harage. Barsana nangbu ikaiba faudra Adina ayak tingarangi nungdangdagi ikaiba puma loina mangkre haiduna harami. Barsa adu kari haiba haiduna mahak nuoga lehorammi. Masdagi adi adu mahaki exam adu fatpat launa tharamaga mahak exam hall dagi ojada answer sheet adu pisalamaga mapanda tholaklammi. Aduga Barsa su chocolate namaga charaduna adi du lakpa ngairammi. Adi su Barsa du ubadagi Barsagi manakta sangsalaga nahak lakpa kyam kuirage haiduna hangammi. Barsana su hawjikta ngairi haiduna harami. Adina kari nupino masibu thengnaba khudingi sum chocolate chaduna lei. Barsana I love chocolate. Adina I hate chocolate. Haibadi Barsana chocolate si yamna pami harami adubu Adina di chocolate asi hainade harami. Barsana na karigino chocolate pamdriba asi. Adina ayakti chocolate si pamde. Barsana adudi nahak aigi khalaga chocolate asi matiam da chawse haiduna chocolate adu matiama thudiega Adida innaba torami. Adubu adi di chocolate adu chaning de haiduna mahak matung hanhanduna chalammi. Aduga Barsagi mukutta pairmiba chocolate adubu ayakna chaning de hairaga haiduna mahana kantharami. Maudagi Barsana o aina nungsina chocolate asi pizage toroga nahakna chadraba natra. Adina hoi haibagi mawongda mahakna mamaina sign torami. Maudagi Barsana hoi farene haiduna chocolate mati ama mung theaga mahakna machinda umaga Adida chocolate asi yamthuna chaw haiduna adigi manak tamna sangsilammi. Adina Barsada adumaina tawnu haibane haiduna mahak maning hananduna chalammi. Mata aduda sonu laaga adi amsung Barsa makoinina leiriba aduda Barsada asumna hairammi. Chocolate adu ayone chabigese. Maudagi ngasai Adina kanthagiba chocolate mati adu mahakna khunkallaga puraga Barsada ainoina chocolate si inbigese haiduna Barsagi manakta changsalammi. Sonugi mato aduda adi du yamna sarammi. Maram aduna Adina sonubu phuge haiduna tarammi. Mata maduda Barsana yarese makoiga manarunu haiduna adi dubu mafam adudagi puthoraklammi. Sonu na tungdagi amuk yam haine masigi nupi asi nupa asibu mahaki control makhada thammi. Ayak sunangi control makhada amukta thambiudana haiduna sonu na karemna duna hairaklammi. Masdagi adi du mahak asawudu phadaba ngamamde. Maudagi sonu dubu phurage haibagi matagum mahana surugi phuri adubu taplauna pairaga mahaku matungdi ilammi. Sonu so adi gi phurit paiduna makoini yamna kanna muknarammi. Mata maduda Barsana adi adumaina tawganu haibane haiduna adibu khamtoknaba honajarammi. Adubu tanja asida sonu na Barsagi sayengda pairaga Barsagi phurit adu machet ama segairammi. Aduba Barsa adu nakanda inturammi. Maudagi adina sonu du nakanda inthomaga Barsagi manakta chenjalaktuna Barsana hak soktabra haiduna Barsabu concrete pirammi. Adubu matam asida Barsagi phurit adu segaraga leramba adu adina urammi. Matang asidadi adi asi yam hena sawankhibana sonu da khut tharage haiduna changlammi. Matam aduda sonu na ayak khangawdabani ayak soigibani ayak sawbagi mayana tawgibani haiduna harammi. Adubu adina wa mata ngangdabi sonu da kinna ahum mari rak thinjalammi. Maudagi sonu na adidagi nanthoga senkhirami. Adi su sonu gi matungda koitan tanarammi. Maudagi sonu adu makoigi team gi manak tamna sensilammi. Aduga adi su makoigi team adu manakta yausilammi. Matam aduda sonu na masigi nupa asina ayaku phunaba tanarak leibani haiduna harammi. Maudagi makoi mayam sing adu adida phurage habigi matagum pulap hauna aduna adigi manak tamna changatlammi. Adubu adi su karimta haramdabi mahak tebanda thamba be amabu laukthokuna cold drink machine adugi manak tamna changkhirammi. Aduga cold drink machine aduda mahakna paisa mayam thadaraga cold drink can adu tara kunmuk mahaki bag aduda yaraga bag adugi chen adu chingsinkhirami. Aduga cold drink can jauba bag adubu mahana khulayona sizinaduna mangonda phugena laiba mi mayam sing adu mahakna amamamtang tawduna yamna anan mongda phudarami. Mata asigi fight scene asidi aduki matik phajai film asigi fight scene asidi mayamna oina yengaga khangbiro. Masdagi makoina phunariba mafam asida college asigi professor du laammi aduga adibu khamjilammi.
Maudagi Adi Sonu amasung Barsa makoi hum adu college adugi principal haibadi professor du na makoi bu magi room da kauksalaga thina ngangami aduga principal aduna Adi da sum hairami na khangdabra na na maram oiraga aikoi college ta kyamu yamna amang balakani aina hari base college asigi property gi matang na natte aikoi gi college asigi mingchat ki matang dani haiduna harmi haujiki matam asida lambi da leiba gunda phawa asumna khanraba matam asida nahakna khanariba si karigino haiduna principal aduna Adi da amuksu cherami aduga Adi da khanaba si kanana haubono haiduna hangami matang aduda sonu na Adityana horokpani sar haiduna harami maudagi Adi du yamna sauduna sonu da na khupang na thajalura sar mana hari bise aranbani mana khanaba hobani mangna barsada nataba thabak tawani haiduna harami maudagi sonu na principal du onjalaga sar nahakna khangdadana tawribani makoini edu karamba fibam da lerami haiba adu maudagi Adi su sauduna sonu da karino nahakna hari bise haiduna magi furi du pairga singsilami maudagi principal aduna Aditya da yamna sauduna Aditya na asiona gyan tadrisi karigino haiduna haklami Madagi principal adusu makoini da hangabadi kana roi haibadu khangami maram aduna barsada principal aduna asumna hangami barsa na hak hayu kamai toroga thokibuna thodo asi barsa su ngahatang tuminna principal na hanga ibadu pakatuna khumdabi lerami madudagi principal aduna barsada amu barsa ayangna haribasi tadabra sonuna nangonda nataba thabak tawbra haiduna harmi matam aduda sonuna barsada ingit toroklami Maramaduna Barsasu Kiraduna, Maki senior student aduga mana ningdraduna, sonuna ingonda nataba tabak taude haiduna, principal adu da harami. Asumna Barsana kumdorokpa sida Adi adu karino mahangna tauribase haiduna munna yingduna lerami. Maudagi principal aduna amuk Barsada, makoini na kanaba matamduda nahak mafum aduda leiba natra haiduna amu hayaklami. Maudagi Barsasu hoi lai sar haiduna harami. Principal aduna amu makatana Aditya amasung nakoini mafam aduda kaidoroga lerambano haiduna amu hangaklami maudagi barsa adu kumbam khangdraduna sar haiduna phajana khumbabu ngamdabi lalli tawduna lepaga lerami principal duna amu yamna sauna mafam asida yamna chamjaba saganu aikhoina nangi wari loina tarabani haiduna harami maudagi barsana masidi soiba tare haiduna principal aduda sar Adi ibani di adumba aranba thabamda tawba leite aikhoini di chumnagi marupni haiduna principal duda harami Barsana makatana sum Adi ibani physics matangda wa khanarambani matam maduda sonu lae maudagi makoini si mafam maduda kaimta hainadabi khut thanaba horokpani haiduna harami madudagi principal aduna amu madudi na ki furit segai basina kamaina toriba haiduna hangami Barsana makoini na khanaba duda ayangna khamna honaba matamda soibadagi segai gibni sar haiduna khumami maudagi principal aduna madudi khanaba si Adityana hobani ne haiduna harami sonuna mane sar haiduna harami principal aduna Aditya asigumba phataba thaba asi ayak nahakna torokani haba asi thajadabani haiduna harami maudagi principal aduna amu makhatana kaisu leitaba nang amagi maramna icham samjagraba nupi amasu ikaiba piraba natra haiduna thina cherami asumna Adityana mahakna chumjarabasu matang asida ngangnariba wa mayam sing asina mahak aranba tarakpa adudagi mahak mafam asida lainingdraduna barsada munna yengamaga mahak mafam adudagi saurga thokirami matam aduda principal aduna Aditya ayangna wari sanariba si nangondani nahak chatkiba yaroi haiduna haklami adubu Aditya di principal na hariba du tadabida mahak mafam adudagi dum thokirami masi matungda Aditya adu volleyball ki court aduda volleyball nama paiduna sanarga lerami matam aduda Barsasu Aditya gi manakta laami aduga Aditya da nahak mafam asida kaidorami bano Adityana ayak ngasi thawai yamna nungaite Barsana karigi nungaitribano Adina sum nungaitribani Barsana ayak nahaka wari sanaba pami Adina ayak ti wari sananingde maudagi Barsana Adi please haiduna harami Adina su Barsada yengu Barsa ayak ngasi wari sananingbagi mut leite haiduna harami Adina aduga ayakna nahaka wari sanaba taragadi ayak ngasi si thawai nungaitabani nangonda hairodiba wakya haigiba yai matam aduna nahak nungairoi haiduna harami hayeng oina wari sanarsi chatlo haiduna Barsada hairami maudagi Barsana farese minute manga khatang aiga wari sanasi haiduna harami maudagi Adina mahangna pairamiba volleyball adubu Barsada pisalaga ball asigi oina wari sanhau haiduna mafam adudagi chatkirami maudagi Barsadu yamna sauduna nahakna aingonda asumna wari sanagadawa nate ayaksi nahaki girlfriend ni haiduna harami maudagi Arjuna dudu sauduna aduga ngasai manungdana adumaina haidriba karigino haiduna harami Barsana manungda thoiba asoiba mayam sing adu aingonda loina aranba tahanganu thoiba sing adu nahakna lanbadagini haiduna Barsana Adida harami Adina kari haiba hairaga Barsai manakta changsalami Barsana su mane ayakna nangonda mahaka khanadana haiduna hanjan haiba natra aduga nahakna ain haiba tadaba makai mahaka khanaba
aduna maram oraga natra aikoi myam principal gi kada yoribadu haiduna Barsana Adida serami maudagi Adina Barsada ehangna mahak phuriba dudi mahakna nangonda thengakpagini aina toribasi lalabra haiduna Barsada harami Barsana lale nahakna toribadu lale haiduna harami maudagi Adityana Barsada madudi nahakna principal da oidaba ngangjallaga ehakpuna karigi aranba taliba haiduna harami Barsana Adi yam kana launa haiganu ayangna sonugi matangda loina tamuba taragadi mahangna akhoini gi matangda principal da loina haidorokpa taba maudagi akhoini na tormiba thaba adu aikhoigi ima ipana loina khangani maudagi Adina mu yamna sauduna Barsada madu eba taragadi nana college chatra mayam gi mamangda nana ingonda propose toriba adu principal na nakhogi parents ta tamgiba taragadi madu namu kamaina tauba haiduna harmi Barsana nang na hari badugadi ngasi thoiba sigadi pura 100% khenare haiduna harmi Adina kari khenai haiba Barsana aina miyam mangda nangoda nungsi haikiba duga ngasi gi thoiba thodo asigadi manade aina aigi parents ta ibani gi maramda loina haiba matamda aikoi gi parents na ibani bu yagani adubu masigi ona tenabada aikoi gi parents ta complain oina yoba taragadi aikoi ani busu aikoi gi parents na yamna lana ugani adi adubu nahakti masigi matangda karimta khandade adi nahak wakhan yamna yaude haiduna Barsana Adi da harmi Adina chummi Barsa ai nang dauna mafam tam yengaga wangangba tanja menja yenga nungsiba du aidi haite adigi wa du da Barsana su mahangna adibu nungsiriba si adina thaja wale habadu mahana khangami maramaduna Barsana nahangna ehaki nungsibabu adu hanthana khanba ehangna nangbu nungsiriba si paisagi khatang khalaga nungsibra nangna ngasaina haiba wa sigi matung inadi nangna sauriba si sonuna ai hakchang sokpagi saubo oiramoy principal gi mamangda nangi ego sokiba dugi nangna asuk yauna sauriba natra haiduna Barsana Adida harami Barsana mu makatana nangi nawong sidi nangna ingonda achoba maralama pisalaga ahak pu watho achoba ma thoanaba sinbani haiduna haraklami Adina o watho ase aina thonbo oire sonuna nangonda yamna usitana naki dress pawo segaiba karisu nangonda kaidaba natra karigumba hengwai mioi ama hektana mahaki igo du kaidana magi damakta naki aksang da thengba asi yai haiba natra haiduna Adina Barsada harami Barsana Adi wadu da yamna sauningduna Adida wam tangang dabi kupangna thajlami aduga Barsana Adida sumna harami ayak nahakna sola abadi karimta hairoi adubu mi atopana sola adi ayak saugani Adi nahaki adugumba karimta khandadaba wanga aduni naki khwaidagi soiba karisu laitaba waduna maram oiraga nak ngasidi aingonda asugumba wa mayam asi haiba ngamaba natra ayak nangbu yamna tugatchai I hate you haiduna harmi aina nangbu nungsiruba se ayaki punchigi oina khwaidagi asoibani haiduna su Barsana harami maudagi Adityana ayakna yamna nungsijariba nupi duda kanagumba mi mana khut thaba taragadi aingonda kiyam yamna nungaitaba fawgani haibadu nak khangbra haiduna Barsada hangami Adityana makhatana hoi mani ayak wakan khandaba ngamdaba mini adubu matam chupadadi ayakna di lalamoy aigi behavior nangna munna khanglibani maduda nangna pamdrabadi aibu nungsibireiba kariki ngasi aiga sonuga khanaruba dusu aina hauba nate Barsa nangsu khangiba natra ngasi aina sonubu phukriba ayakna thamoi sokriba adu masi aigi igo nate aina nangbu thamoi sengna nungsirubagini asumna Adina hairakpa sida Barsa adu mahak Adida thawai wana munna yengduna lerami maudagi Adina Barsada nak haujik phawba aina nahakpu thamoi sengna kayamuk yamna nungsi habasi khangdri hoi fare haujikti khangdrabasu yare ayakna nangbu nungsiruba se aigi oinadi khwaidagi aranba ma oiramme asumna tawdana Adina mahakna proper ring adu lauthoga Barsada ayakna masigi ring ase nangonda pige haidana puraga lakpani adubu masi nangonda lauba haibasi nangonda yamna awaba thaba ma oirani maramaduna ibani ngasidagi kainarabani nang aigi mitmangda nangi saktam adu ngasidagi amona ulanu haiduna mahakna yamna sauna ring adu langthomaga mafam adudagi mamai lerega chatkirami madudagi Barsa su Adina saurga chatkiba aduda karimta tawba ngamdabi mahak lehorami